Hello. Nama, ai bim bim ne. Ai yum lak ning ban ngau ne. Ngọc xin à đâu? Này tao mình bảo nó khơi na, cái gì yếm yếm mình chẳng nghĩ nó. Ado isu. Lak cái su. Ado kain jang cha gi nama. Say ring thong nghe. Yam hao ni. Yam cha ni ngi nama. Hao bra. Yam cha ni ngi. Hao te hay bạ. Ajin ti zen ai she. Ai su ti la ye. Yum tholak te ni. Cái gì shooting nó? Diwali gi. Thola kanu. Asang mo shooting suna ta badu bo. Kai no. Ningon sa ko bayao du ne. Ha. Cái gì à? Ningon chako ba? Inama gi dakina do aina lai rabani. Ai gi dakina. Ibung mi pa. Ima pa bung na lebi ga ba. Ai gi dakina do nang noi na lai raba. Nama. Namo. Kai đâu rồi Nama? Namo. Kai đâu rồi ge? Cái này của nó. Cái này. Hello. Để phim lo. Cái đâu rồi bà? Tamosa. Ai ticket ke e. Ai sa ko bayao balak tu ni ko. Nang isi di thorang lo raga ayah aku orang dah buni ni. La ke ko. Hoi. Tholo. Thammage Tamosa. Tamosa hui su khara haibiyo. Oh, thamu. Ayah hai lagi. Ke bye. Cái đâu rồi? Cái số đâu đi. Ai bảo ta này. Yang cái thằng là bớt đó. Nó muốn hóa lắm. I'm sorry. Ai khát đâu rồi. Bem nó chắc không bao giờ mình hay biết được. Ai sẽ thua nó đâu rồi. Sao nó sẽ? Sao nó? Ai sẽ 그래? Sida yang gai thalak le makhai di ai mit ki pise tharak kanu ha bi adu dingol singi harau je batha se ai di mai chalak bathan Suzita 미워해 그디마 민부터 먹고 나서 있다 보네. 어와 프로모티 뭐 레이브네. 보는 것이 내 거의 벤토 보다 보네. 각도 부수 덤 보다 보네. ai khangi tamuna ai gi da mutta khari to walan de ha kai ro le kai na su customer official gi nupi ne ha duna ai hoi sa tawbiri sana lupa gari da khule na duna tamuna ai bu no hai na thamiri 잘수. 야. 나 도시. Ima baba na nai tom po ambi ibu pa le jete bi ai gi thamak tadi ibu chho ban la pase ai kap kan hai bangam tu Suzita. ai kap kan hai bangam tu ta mo 알았지. 도시. 야. 나 음식에 숨에 그래서 도시.
할로. 이봐요, 뭐. 오피스 짝이니. 이봐요, 뭐. 빨리 이 분이마다 텔레폰 좀 비제. 다다 ꯅꯪ ꯆꯥꯛꯀꯧꯕꯅꯦ ꯉꯟꯇꯥ ꯂꯥꯛꯀꯗꯕꯅꯤ ꯂꯥꯛꯀꯅꯤ ꯅꯪ ꯅꯍꯥꯟꯃꯨꯛꯁꯨ ꯂꯥꯛꯇꯦ ꯂꯥꯛꯇꯕ ꯌꯥꯔꯣꯏꯀꯣ ꯀꯩꯗꯧ ꯂꯥꯛꯑꯣꯏꯗꯣꯏꯅꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯕꯣ ꯑꯩꯒꯤ ꯐꯥꯔꯝꯗ ꯌꯣꯛꯄ ꯁꯔꯦꯡꯗꯣ ꯉꯁꯤ ꯐꯥꯏꯌꯦ ꯍꯩꯃꯥ ꯐꯥꯝꯗꯒꯤ ꯗꯗꯥꯅ ꯌꯣꯛꯄ ꯁꯔꯦꯡꯗꯣ ꯐꯥꯏ ꯍꯥꯏꯕ ꯐꯥꯏꯌꯦ ꯀꯦꯖꯤ 5ꯃꯨꯛ ꯂꯨꯝꯃꯤ ꯀꯦꯖꯤ 5 ꯂꯨꯝꯃꯤ ꯍꯥꯏꯕ ꯁꯔꯦꯡꯗꯣ ꯑꯩꯒꯥ ꯆꯥꯎꯕꯗ ꯊꯣꯡꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯣ ꯑꯩꯒꯥ ꯆꯥꯎꯕꯅ ꯊꯣꯡꯗꯣꯏꯕ ꯅꯈꯣꯏꯒꯤꯁꯨ ꯍꯤꯟꯖꯥꯡ ꯊꯤꯜꯂꯛꯄ ꯇꯥꯔꯦꯗꯅ ꯏꯟꯁꯥꯡ ꯊꯤꯟꯕꯁꯨ ꯑꯃꯨꯛ ꯂꯥꯛꯀꯗꯣꯏꯕ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯆꯥꯛꯀꯧꯕꯒꯤ ꯊꯝꯃꯨ ꯌꯥꯗ꯭ꯔꯣ ꯆꯥꯛꯀꯧꯕꯒꯤꯕꯨꯗꯤ ꯄꯦꯡꯕꯥ ꯂꯩꯔꯤꯁꯤꯗꯤ ꯄꯦꯡꯕꯥꯅ ꯆꯥꯛꯀꯧꯒꯅꯤ ꯍꯥ ꯄꯦꯡꯕꯥꯅ ꯀꯧꯗꯣꯏꯕ ꯍꯣꯏꯅꯦ ꯄꯦꯡꯕꯥꯅ ꯀꯧꯒꯗꯧꯔꯤꯕꯅꯤ ꯆꯥꯕꯒꯤꯗꯤ ꯑꯗꯨꯝ ꯆꯥꯗꯅꯗ ꯂꯩꯔꯗꯨꯕꯨ ꯑꯗꯣ ꯅꯪꯒꯤ ꯗꯈꯤꯅꯥꯗꯤ ꯗꯈꯤꯅꯥꯗꯣ ꯈꯔ ꯐꯖꯅ ꯑꯆꯧꯕ ꯑꯃ ꯍꯥꯞꯄꯣꯕꯀꯣ ꯀꯔꯤ ꯍꯥꯞꯄꯣ ꯍꯥꯏꯔꯤꯅꯣ ꯃꯤꯅ ꯇꯧꯅꯗꯕ ꯀꯣ ꯍꯣꯏꯅꯦ ꯍꯥꯞꯄ ꯇꯥꯔꯦꯗꯅ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯊꯝꯃꯣ 팜ꯗꯒꯤ 서랭 파이 하리로. ꯑꯣ ꯕꯥꯃꯣꯟ ꯆꯥꯎꯕꯕꯨ ꯊꯣꯡꯍꯟꯅꯤꯌꯦ ꯃꯣꯏ ꯇꯥꯃꯣꯒꯤ ꯍꯤꯟꯖꯥꯡ ꯁꯔꯨꯛꯁꯨ ꯊꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯅꯤ ꯆꯥꯛꯀꯧꯕꯁꯨ ꯄꯦꯡꯕꯥꯅ ꯀꯧꯅꯤꯌꯦ ꯍꯟꯗꯛꯇꯤ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯗꯗꯥꯒꯤ ꯐꯥꯝꯗꯒꯤ ꯐꯥꯗꯣꯏꯕ 분이마. 한덕기 작곡보시더네. 나나오는 비슈주 사수. खर पुबियु इबाय मोदसु हाइको नबानी खक लेबदने सही खुदिगी नंगना निंगोन चाकोबु चलगा मान चतबसे नुंगाइते नुंबुदि नुंगाइते अदुबु मी होबसे यामना लुई दखिनादो अैगिदी मसेनी बुंगोना थौनबा कार मा हापकनी अदुगा मागा इगा चटमिन्नरदी मागी सानापोटकी कार मा हापकपा यागद्रो मोइ तामो सुमता खल्लुनी अदुदि खंग्रे आइसु सुम चलनिंबगी वानी नना पुनिंदगा तोलो मी हौबसे यामना लुखरपोनी हंदकी चहिसिन हेक हौरबदने मथंगी चहिदो कानथोंबा याबा पोट नती अदुगिसु मथक्ता हंदकी चहिसि मतंग मपामदा कौरे हाबसु नती मपुनसि चुप्पगी कौरेदुनी इचेमा इथे बुंगोगी सापोरिये हेमा नंग सापोरइरो होय अखोई दादाना फोन तौरअमीबा हंदकी निंगोन चाकौबसिदी पेंबाना कौनी अदुसिने अखोई फामदगी चही 5 सुरबा पेंबाना नुंगाइजरमगनीदा अखोई बेमदो निंगोन चाकोबो नंगनाबा थोलकनीना फोन तौरमबने अदो हंदक्ती नंगदी कमदौदेबा खंगदेदा चासे कैदौबे हंगोरिनो चलरोय खंगमदला हंगिनी कइनो नंग मखे याम लांगमले चिंगले आइमा हंदकी चाकौबगी पैसासिबु कमदौसिगे चाकौबदी निनी हुनीदा गाइरे कौदुइनी कैदरगे मा अरेबना लेना कौरे लेतबा खोगिसु लेतना कौतारेदना थोबा म लाक्सनिसे अरेबा मोइना लेतबा खोइदगी मसल मचे नुसिबा कैसु हेन फोते दाइमा केम खलुनु हरा हराउ चाक चरा हम चामिनरगा लोइरे कैनो अदुबु हेक्ते याब्राने फनी अमतंग फी मतेक अमतंग दक्षिणा ओइना हाप्तबा याब्रो मिगी ममांगदा येगिरेमा से
우러봐. 아, 자꾸 우더리브니. 티다 ngầuꯕꯁꯤꯗꯤ เจ้ากี่มา 누당 펑팅팅을 까놓고 เอาไว้มาไอ้เนี่ยเจ้าเบียนั่งไรล่ะ 나무 ไอ้ 타박 샐러드라 ไอ้เจ้าละเกนั่งไรบุยละจ้อง 쎄 จ้องตัวอีมาสุดเลยเป็น 쎄 그놈 짜고 ใครนู้สิบุอีมาแล้วพูดนี่เนี่ยยาย 야들어 ยาเนี่ยเนี่ยจ้องจ้องเอามาเจ้ากี่ก็ 어 면조비야 넌네 사콩 뭐야 저기도 몰라 이봐 숨락분이 이마 락배야 들어보 야이 이만한 좀 한번이다 파무 쎄 이마기 싸나 보네 이마 쎄 애기 자꾸 보기도 기나고 있나 봐 이마기 면조비 쎄 바이실로 당무야 뭐하라니 또 보니 이마 이사나 나마가 나기 다서가 아와버시 우버다 나기 자꾸보다 하뽕나보다 기나시 하나 틀락라버니네 이마 쎄 바이실로 쎄 아이네 용가 엄다 강할람데 아이 셋라기봐 कहीं का पिनो हम शिना बाबू पैसा न ले भी आबरो इमा तमु या मार ने तो बनी इमा आई तमु या नुसी इमा 이마기 면조비 가스트는 बाजारदा 그도가 पोचे का लेओगे 가나가나 नंदा 그래도 서서히도 साउकेदा 알겠어 민그러서 레벨라니 레벨서 यारी ngasi di tom le salage 그는 칼리도 aishu ngasi di icham sama mi yang do oninge sana le passing sa ai mo do wa yam chile 수다 난 나오고 했어 ai ngau di e ngasi di ai makala ma punchi bu kale kar tom ra sapagi nungai ba khong na sapagi nungai ba micham ma sapagi nungai ba ani gi marakta micham singi punchi bu kale ai chalu kige Hey, 수다. 아이 보내. 라이벌라 너 뒤에 보내. 나 걸는 거지. 나 이거 너무 샤베 여러분 뭐. ai bisa yam ni sei 무슨 수다 나 이거 무슨 나 이거 무슨은 무슨 너무 너무 무슨 있어. Jauh kun tha khara phi bedana kun wasim lor Rickshaw 우리 뽀뽀 템비라모 야디 하이로 우리 뽀뽀 템비라모 봐 수자타 나트라 임마 나 지금 나 들어 아니 그냥 가져지 낙브라 네 노노 마시니 군시에도 까클로 준비를 거의 얇아
ꯀꯩꯗꯧꯔꯒꯦ? ꯄꯝꯆꯔ ꯈꯔ ꯃꯥꯜꯂꯤꯅꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯇꯣꯞꯄ ꯑꯃ ꯂꯥꯛꯄ ꯌꯦꯡꯁꯦ ꯅꯣꯡꯁꯨ ꯇꯥꯁꯤꯜꯂꯛꯑꯦꯅꯦ ꯇꯧꯔꯤꯁꯦ ꯆꯤꯡꯂꯦꯟ, ꯑꯥ ꯀꯣꯂꯦꯖ ꯇꯝꯂꯤꯉꯩ ꯃꯇꯝꯗꯣ ꯅꯨꯡꯁꯤꯀꯣ? ꯅꯨꯡꯁꯤ ꯅꯪꯅ 11 ꯇꯝꯃꯛꯄꯗ ꯑꯩꯈꯣꯏꯗꯤ BA ꯁꯦꯀꯦꯟ ꯏꯌꯥꯔ ꯇꯝꯃꯦ ꯑꯗꯨꯒ ꯅꯪꯗꯤ ꯀꯣꯂꯦꯖꯇꯁꯨ ꯁꯛ ꯐꯖꯕꯩ ꯃꯤꯡ ꯆꯠꯈꯤꯗꯣ ꯁꯥꯇꯤꯟ ꯄꯨꯊꯣ ꯆꯤꯡꯂꯦꯟꯗꯤ ꯇꯧꯕ ꯉꯝꯕ ꯃꯤ ꯑꯃ ꯑꯣꯏꯈꯤꯗ ꯀꯣꯂꯦꯖꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯕꯣꯠ ꯂꯦꯞꯄꯗ ꯀꯥꯁꯨ ꯀꯥꯈꯤ ꯃꯗꯨꯒꯤ ꯍꯔꯥꯎꯕꯗ ꯑꯩꯈꯣꯏꯅ ꯂꯩ ꯄꯔꯦꯡ ꯍꯧꯈꯤꯕꯗꯣ ꯆꯤꯡꯂꯦꯟꯗꯤ ꯄꯨꯛ ꯌꯥꯝꯅ ꯐꯩꯌꯦ ꯃꯤꯒꯤ ꯃꯇꯦꯡꯁꯨ ꯌꯥꯝꯅ ꯄꯥꯡꯉꯤ ꯑꯗꯨꯅꯕꯨ ꯉꯁꯤꯁꯨ ꯔꯤꯛꯁꯣ ꯊꯧꯁꯤꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯤꯁꯤꯅꯦ ꯅꯠꯇꯦ ꯅꯪꯕꯨ ꯀꯥꯏ ꯆꯠꯂꯨꯕꯅꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧ ꯃꯌꯥꯒꯤ ꯀꯩꯊꯦꯜ ꯀꯥꯔꯨꯕꯅꯦ ꯒꯥꯔꯤ ꯌꯥꯗ꯭ꯔꯕꯣ ꯍꯥꯏꯁꯤꯕꯣ ꯈꯣꯡꯅ ꯆꯠꯂꯤꯁꯤꯕꯣ ꯌꯥꯏ ꯑꯁꯣꯛꯇꯤ ꯀꯝꯗꯧꯔꯦ ꯅꯨꯡꯉꯥꯏꯔꯤ ꯃꯥꯗꯤ ꯃꯔꯥꯏꯕꯛ ꯌꯥꯝ ꯐꯔꯦꯅꯦ ꯀꯁꯇꯝꯒꯤ ꯏꯟꯁꯄꯦꯛꯇꯔ ꯑꯣꯏꯔꯦꯅ ꯇꯥꯏ ꯑꯣꯏꯔꯦ ꯂꯥꯏꯔꯤꯛꯁꯨ ꯌꯥꯝ ꯐꯅ ꯍꯧꯈꯤꯕꯅꯦ ꯃꯥꯗꯤ ꯑꯩꯈꯣꯏ ꯀꯣꯂꯦꯖ ꯑꯃꯠꯇꯗ ꯄꯨꯟꯅ ꯇꯝꯃꯤꯟꯅꯔꯛꯇ꯭ꯔꯒꯁꯨ ꯏꯃꯥꯟꯅꯕ ꯑꯣꯏꯅꯗꯤ ꯇꯤꯟꯅꯔꯛꯏ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯦꯛ ꯂꯨꯝꯕ ꯑꯩꯈꯣꯏ ꯀꯣꯂꯦꯖꯇ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯏꯗꯨꯗꯤ ꯃꯕꯨꯛꯁꯨ ꯌꯥꯝ ꯐꯕꯅꯦ ꯃꯥꯗꯤ ꯑꯗꯨꯗꯒꯤ ꯅꯕꯥꯅꯤ ꯂꯨꯍꯣꯡꯈ꯭ꯔꯦꯅ ꯑꯗꯨꯝ ꯇꯥꯏ ꯑꯗꯨꯒ ꯉꯁꯤ ꯆꯍꯤ ꯑꯁꯨꯛ ꯁꯥꯡꯕ ꯃꯇꯨꯡꯁꯤꯗ ꯅꯪꯒ ꯑꯃꯨꯛ ꯊꯦꯡꯅꯔꯤꯁꯤꯅꯤ ꯑꯗꯣ ꯅꯪꯕꯨ ꯆꯥꯛꯀꯧ ꯆꯠꯂꯣꯏꯗ꯭ꯔꯣ ꯍꯥ ꯆꯠꯂꯣꯏ ꯆꯥꯛꯀꯧꯕꯤꯅ ꯃꯤ ꯂꯩꯇꯦ ꯀꯩꯒꯤ ꯑꯣ ꯆꯨꯝꯃꯤꯅꯦ ꯅꯪ ꯅꯊꯟꯗꯅꯤꯀꯣ ꯄꯣꯏꯁꯦ ꯏꯃꯥꯒ ꯕꯕꯥꯒꯗꯤ ꯑꯅꯤꯃꯛ ꯂꯩꯈꯤꯗ꯭ꯔꯦ ꯍꯦ ꯑꯗꯣ ꯅꯣꯏ ꯁꯥꯒꯩꯒꯤ ꯑꯍꯜ ꯂꯃꯟ 이쿠라 인돈 이봉이 빠가 아무튼 있다고 하지. ꯂꯩꯇꯕꯒꯨꯝꯕꯅꯤꯗ ꯕꯕꯥꯅ ꯊꯝꯕꯤꯔꯝꯕ ꯄ꯭ꯔꯣꯄꯔꯇꯤꯗꯣ ꯑꯗꯨꯒꯤ ꯃꯤꯇꯥꯟꯅꯕꯗ ꯂꯣꯏꯅꯃꯛ ꯌꯦꯟꯅꯕ ꯑꯣꯟꯈ꯭ꯔꯦ ꯑꯩꯁꯨ ꯕꯕꯥ ꯃꯃꯥ ꯂꯩꯈꯤꯗꯕ ꯃꯇꯨꯡꯗꯗꯤ ꯏꯄꯥꯝꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯨꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯕꯨ ꯆꯥꯛꯀꯧꯕꯤꯅ ꯃꯤ ꯀꯅꯥꯝꯇ ꯂꯩꯇꯤꯌꯦ ꯑꯗꯣ 수수다 ꯅꯪ ꯆꯥꯛꯀꯧꯕꯁꯦ ꯆꯠꯇꯤ ꯆꯠꯅꯤꯡꯕ꯭ꯔꯥ ꯀꯩꯅꯣ ꯗꯥꯆꯤꯡꯂꯦꯟ ꯗꯥꯆꯤꯡꯂꯦꯟꯒꯤ ꯋꯥꯍꯪꯗꯣ ꯑꯣꯟꯊꯣꯛꯅ ꯃꯆꯤꯟ ꯊꯧꯈ꯭ꯔꯦꯗ ꯀꯔꯝꯕ ꯅꯤꯡꯉꯣꯜꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯃꯤꯍꯧꯗꯕ ꯌꯥꯎꯔꯝꯒꯅꯤ ꯑꯩꯒꯤꯗꯤ ꯀꯅꯥꯝꯇ ꯂꯩꯖꯗꯕꯅꯤꯅ ꯍꯤꯌꯥꯡꯒꯩ ꯊꯥꯅ ꯂꯥꯛꯄꯗ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯌꯦꯡꯗꯨꯅ ꯀꯞꯆꯍꯧꯏ 수자다 ꯑꯩꯗꯤ ꯌꯥꯝ ꯂꯥꯏꯔꯕ ꯃꯤꯅꯤ ꯅꯣꯡꯃꯒꯤ ꯍꯥꯇꯦ ꯇꯥꯟꯗꯨꯅ ꯆꯥꯕꯅꯤ ꯀꯣꯂꯦꯖ ꯇꯝꯂꯤꯉꯩꯗꯩ ꯍꯧꯅ ꯅꯈꯣꯏꯁꯦ ꯑꯩꯅ ꯏꯆꯜꯒꯨꯝꯅ ꯑꯗꯨꯝ ꯈꯜꯂꯤ ꯉꯁꯤꯁꯨ ꯑꯗꯨꯝ ꯃꯉꯥꯏ ꯑꯗꯣ ꯅꯪꯕꯨ ꯑꯩꯅ ꯆꯥꯛꯀꯧꯒꯦ ꯍꯥꯏꯕꯗ ꯅꯣꯏ ꯑꯁꯣꯛꯇꯨꯅ ꯌꯥꯔꯛꯀꯗ꯭ꯔꯣ ꯅꯪꯕꯨ ꯏꯆꯜ ꯁꯛꯅꯅꯦ ꯑꯩꯅ ꯆꯥꯛꯀꯧꯕ ꯄꯥꯝꯃꯦ ꯑꯩꯕꯨ ꯆꯥꯛꯀꯧꯕꯤꯗꯣꯏꯕ ꯀꯩꯗꯧꯕꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯌꯥꯔꯛꯀꯅꯤꯌꯦ ꯁꯣꯏꯗꯅ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯑꯁꯣꯛꯇꯣ ꯉꯥꯡꯅꯔꯣ ꯇꯧꯕꯗꯤ ꯅꯈꯣꯏꯒ ꯑꯩꯈꯣꯏꯒꯗꯤ ꯌꯥꯝ ꯆꯥꯎꯅ ꯈꯦꯠꯅꯕꯒꯤ ꯄꯜ ꯑꯃꯗꯤ ꯂꯩ ꯑꯗꯣ 마수 ꯑꯩꯒꯤ ꯏꯃꯥꯟꯅꯕꯅꯤ ꯑꯩꯁꯨ ꯃꯉꯣꯟꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯒꯦ ꯍꯌꯦꯡꯗꯣ ꯑꯩ ꯅꯈꯣꯏꯗ ꯂꯥꯛꯑꯒꯦ ꯑꯩꯈꯣꯏꯁꯨ ꯇꯥꯅ ꯃꯔꯨꯞꯀ ꯊꯦꯡꯅꯔꯛꯄꯒꯤ ꯋꯥꯔꯤꯗꯨ ꯇꯝꯒꯗꯕꯅꯤ ꯑꯩꯗꯤ ꯄꯨꯔꯥ ꯉꯛꯈ꯭ꯔꯕꯅꯤ ꯄꯨꯟꯁꯤꯗ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯕꯅꯤ ꯉꯛꯏꯕꯁꯦ ꯑꯩ ꯊꯦꯡꯅꯕꯒꯤꯔꯥ ꯆꯥꯛꯀꯧꯕ ꯍꯥꯏꯕꯩꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯔꯤꯛꯁꯣ ꯊꯧꯔꯝꯕꯒꯤꯔꯥ ꯆꯤꯡꯂꯦ ꯍꯣꯏ ꯉꯛꯐꯝꯕꯨꯗꯤ ꯊꯣꯛꯑꯦ ꯆꯤꯡꯂꯦꯟ ꯑꯩꯗꯤ ꯉꯔꯥꯡ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯅꯤ ꯍꯥꯏꯕꯁꯦ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯍꯣꯡ ꯉꯧꯔꯕꯅꯦ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯑꯉꯛꯄꯅꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯑꯩꯅ ꯀꯔꯤꯒꯤꯗꯃꯛꯇ ꯔꯤꯛꯁꯣ ꯊꯧꯔꯤꯕ ꯃꯁꯤꯒꯤ ꯃꯔꯝ ꯌꯥꯝ ꯆꯥꯎꯅꯤ ꯏꯁꯥꯒꯤ ꯏꯪꯈꯣꯜ ꯐꯥꯎꯕ ꯏꯁꯥꯒꯤ ꯃꯤꯡꯗ ꯂꯩꯇꯦ ꯐꯔꯦꯁꯦ ꯋꯥꯔꯤꯁꯦ ꯑꯃꯔꯣꯝꯗ ꯆꯠꯈꯤꯗꯧꯔꯦ ꯃꯔꯨꯞꯁꯨ ꯌꯥꯔꯒꯗꯤ ꯁꯨꯖꯥꯇꯥꯁꯦ ꯆꯥꯛꯀꯧꯕ ꯊꯥꯕꯤꯔꯛꯑꯣ ꯑꯩ ꯕꯥꯇꯣꯟ ꯇꯧꯕ ꯂꯥꯛꯆꯒꯦ ꯑꯗꯨ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨ ꯌꯥꯝ ꯂꯥꯏꯕꯛ ꯐꯕ ꯋꯥꯕ ꯑꯩꯅ ꯀꯩꯗꯧꯕ ꯌꯥꯎꯏꯗꯅ ꯑꯩ ꯁꯨꯖꯥꯇꯥ ꯆꯥꯛꯀꯧꯕ ꯁꯣꯏꯅ ꯊꯥꯛꯀꯦ ꯇꯥꯃꯣ ꯑꯩ ꯆꯥꯛꯀꯧꯕ ꯆꯠꯇꯣꯔꯦꯀꯣ 제제제
자꾸 왜 봤더니 따라오고. ꯍꯣꯏ ꯇꯥꯃꯣ ꯇꯥꯃꯣ ꯑꯇꯣꯞꯄ ꯃꯤ ꯌꯥꯎꯋꯦ ꯍꯥꯏꯗꯨꯗꯤ ꯑꯩꯗꯤ ꯏꯀꯥꯏꯖꯩꯕꯣ 예, 그래도 이까이도는 하 마수 자꾸가 찐닝만은 어려버니 야무나 좀 미니다 능금이 마수 전만이 칼라버니 제 빠실라고 하세 ꯀꯩꯅꯣ ꯇꯥꯃꯣ 너는 하니 마다 비람바 파니까 피거든요 ꯀꯩꯒꯤꯅꯣ ꯇꯥꯃꯣ 맴저우야 제이 구등기 이철레 떠가다가 다키나 이철네 로나 피래 미다우나 이철리닝아이 저부시나데 비에마 파니에마 떠가다 하라하라 로제베니 왼저비 한닥디 이bun기 아생부 마음을 나타노 버샤드나네 이철기 다키나 레이게니 ꯇꯥꯃꯣ ꯁꯤ ꯄꯨꯈꯣ ꯇꯥꯃꯣ ꯋꯥꯅꯤꯌꯦ ꯑꯩꯒꯤꯗꯤ ꯇꯥꯃꯣ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯖꯗꯦ ꯁꯤ ꯇꯥꯃꯣ ꯋꯥꯅꯦꯕ 왼저비야 나무 부어라 해봐 난 샤워는 거 왼저비야 머니푸르시다 레리바 닝어를 비게 하시나 이철기 와클런지 시름라가디 뭐부 뭐 바카나나 자카우버기다 뭐하는 거다게네 그나서 와는 뭐이고 아이디 난기나 bungo 제바세 애기 라이브 깨다 파그라 이철리 담자나 밤네 담자나 밤 ꯇꯥꯃꯣ 그래 담모 첼라게 셀라마 두기쇼 바톤 타로거도니 잡마나 바피 잡마나 바마 주기 셀라니기다 키날레거도니 나는 라오고 담모 첼라게 ꯍꯣꯏ ꯇꯥꯃꯣ ꯇꯥꯃꯣ ꯆꯒꯦꯝ ꯄꯣꯝ ꯑꯃꯨꯛꯀꯣ 오이네 뽀옹게 난 달라오고 ꯑꯧ May oras ang sigo? 셀리 자리시가 브라포레 니모니네 시는수 매태 이닝원 자고 지역는 라이네 ꯇꯥꯃꯣ ꯑꯩꯁꯦ ꯃꯩꯇꯩ ꯆꯅꯨꯔꯥꯅꯤ ꯈꯪꯉꯕ 어 ꯂꯝꯗꯝꯁꯤꯒꯤ ꯂꯩꯍꯥꯎꯗ ꯆꯥꯎꯔꯛꯄꯤꯅꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯐꯦꯁꯇꯤꯚꯦꯜꯁꯦ ꯃꯅꯤꯄꯨꯔꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅꯤ I like it ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ okay 이놈아 한디 Manong ganda nga sa dingarin ni. 이놈아 이음수부 밀레 브로 까나 레게 ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯑꯩꯈꯣꯏ ꯑꯁꯣꯍꯣꯏ ꯁꯨꯖꯥꯇꯥ ꯍꯣꯏꯕꯨ ꯂꯩꯇꯕ꯭ꯔꯣ ꯑꯣ ꯂꯩꯌꯦ ꯀꯧꯊꯣꯔꯛꯀꯦ 이놈아 땀자 Tamo Jinglen, kakamo! Kakamo yani. Lao, manong mo siya. Lao. Na Jinglen, kakamo. 좀 커피요. 아소 어디 있더라 레이. 따모. 그래 아무튼 들어. 나 Jinglen. 브로 지금 양 다섯디 내셔라 흔들어 아 우리 탄들레 아이나 한 하지라 보더니 그 수자기 니모 자고 뭘 받던 또 골랐어 아도 그런데 티행그래 이때 락서라 예예 되는 세 가지 좋다 자고 뭘 받던 이거 난다 라 하는디 니몬 작업을 했다 어디네 거 아도 바로 야가디 바로 수용 강보이나 수스다보나 비라가디 양마이 아이 소리 나면 거네 아 윰디 강비리고 하늘도 이 강이나
ꯍꯥꯟꯅꯗꯒꯤ ꯈꯤꯇꯪ ꯍꯣꯡꯇꯣꯛꯑꯦ ꯀꯃꯥꯏ ꯇꯧ ꯑꯩꯈꯣꯏ ꯃꯃꯥꯡ ꯊꯪꯕ ꯂꯩꯔꯛꯇꯣ ꯎꯝ ꯑꯗ ꯆꯪꯉꯒ ꯍꯪꯉꯒ ꯑꯗꯨꯝ ꯈꯪꯒꯅꯤ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯅꯕ ꯍꯣꯠꯅꯒꯦ ꯑꯩ ꯆꯠꯂꯨꯔꯣ ꯆꯠꯂꯣ ꯊꯥꯔꯣꯏꯒꯦ ꯃꯔꯨꯞ ꯑꯩ ꯆꯠꯅꯕ ꯇꯧꯔꯣ ꯊꯛꯈꯤꯁꯤ ꯇꯥꯃꯣ ꯆꯠꯂꯣ ꯆꯠꯂꯨꯔꯣ ꯆꯠꯂꯣ पैसा क्या ना ꯂꯨꯄꯥ 30 ꯈꯛꯇꯅꯤ ꯆꯦꯡ ꯅꯤꯄꯤꯌꯣꯒꯤ ꯃꯈꯥꯗ ꯂꯩ ꯄꯩꯁꯥꯁꯤꯗꯤ ꯌꯥꯝ ꯃꯄꯨꯡ 이거 아니 좀 야ው 되네 ꯂꯨꯄꯥ 50ꯗꯤ ꯋꯥꯠꯂꯤꯕ 와사스네 ꯑꯂꯨ ꯀꯤꯂꯣ ꯑꯝꯇ ꯑꯣꯟꯕꯤꯌꯨꯀꯣ ꯇꯤꯜꯍꯧ ꯀꯤꯂꯣ ꯃꯈꯥꯏ ꯑꯝꯇꯒ ꯆꯅꯝ ꯂꯩꯀꯣ 레이 ꯆꯅꯝ ꯄꯋꯥ ꯌꯥꯏ ꯄꯋꯥ ꯑꯃ ꯆꯥꯃꯅ ꯄꯦꯀꯦꯠ ꯁꯒꯣꯜ ꯍꯋꯥꯏꯁꯦ ꯀꯌꯥ ꯂꯩꯒꯦ 서울에 홈플레 ꯄꯋꯥ ꯃꯈꯥꯏ ꯑꯃꯨꯛ ꯇꯧꯍꯟꯕꯤ ꯌꯥꯒꯗ꯭ꯔꯥ 어머 ꯌꯥꯏ ꯄꯋꯥ ꯑꯃ ꯊꯥꯎ ꯂꯤꯇꯔ ꯃꯈꯥꯏꯒꯤꯁꯤ ꯑꯝꯇꯒ ꯂꯧꯖꯒꯦ 미라소 이비로 ꯀꯌꯥ ꯇꯥꯔꯒꯦ ꯑꯩꯁꯦ 조금 혼자다 그래 시 자리로는 보내면 하면 돼 시디 알아이다 자리로 돼 시디 보내미 알아요 자리로 보내미 되고 와야 돼 ꯄꯣꯠꯁꯤꯕꯨ 꽃이 너 पैसा पूरा अच्छी से लोग सुनो से पैसा मैं तो मैं लाख से नहीं बोलो सब ꯀꯔꯝꯕ ꯃꯍꯥꯄꯥꯄꯤꯅꯣ ꯍꯨꯃꯥꯡ ꯃꯅ ꯄꯩꯁꯥ ꯇꯥꯟꯖꯔꯤꯕ ꯏꯆꯥꯁꯤꯗ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯖꯥꯂꯤ ꯅꯣꯠꯇꯨꯕꯨ ꯄꯤꯁꯟꯅꯤꯗꯨꯅ ꯄꯤꯁꯜꯂꯝꯃꯤꯕꯗꯨꯕꯣ ꯙꯔꯃ ꯅꯠꯇꯕ ꯇꯧꯕ ꯃꯥ ꯏꯁꯣꯔꯅꯗꯤ ꯎꯔꯝꯒꯅꯤꯗꯅ ꯏꯃꯥ ꯏꯆꯥꯅ ꯋꯥꯔꯤꯕꯁꯦ ꯁꯤꯗꯒꯤꯅꯦ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯃꯥꯅ ꯑꯋꯥꯕꯗꯨ ꯑꯣꯏꯁꯅꯨꯀꯣ ꯇꯣꯁꯦ ꯏꯃꯥ ꯌꯥꯔꯦ ꯃꯥꯁꯨ ꯉꯝꯅ ꯉꯝꯅꯕ ꯍꯥꯏꯅ ꯖꯥꯂꯤꯅꯣꯁꯦ ꯑꯩꯉꯣꯟꯗ ꯄꯤꯁꯜꯂꯝꯃꯤ ꯆꯥꯛꯀꯧꯕꯗꯤ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯦ ꯁꯦꯟ ꯆꯠꯇꯕꯗꯨꯃ ꯄꯥꯏꯁꯜꯂꯒ ꯀꯝꯗꯧꯗꯣꯏꯅꯣ ꯑꯩꯈꯣꯏꯕꯣ ꯈꯪꯗ꯭ꯔꯦ ꯏꯃꯥ ꯊꯣꯛ ꯊꯣꯛꯄ ꯃꯥꯛꯆꯔꯁꯤꯅꯤ ꯅꯪꯅ ꯅꯆꯟꯗ ꯅꯠꯇꯅ ꯀꯅꯥꯅꯣ ꯅꯆꯜꯂꯝꯁꯨ ꯆꯥꯛꯀꯧꯅꯤ ꯍꯥꯏꯕꯗꯥꯏꯅꯦ ꯄꯩꯁꯥ ꯆꯠꯇꯕꯁꯤ ꯄꯥꯏꯁꯜꯂꯒ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯣ ꯏꯀꯥꯏꯈ꯭ꯔꯦꯗ ꯏꯃꯥ ꯉꯁꯥꯏ ꯗꯨꯀꯥꯟꯗ ꯑꯗꯨꯅ ꯁꯦꯟꯁꯦ ꯆꯠꯇꯕꯅꯤ ꯖꯥꯂꯤꯅꯣꯅꯦ ꯍꯥꯏꯔꯛꯄꯗꯣ ꯑꯩ ꯗꯨꯀꯥꯟ ꯃꯅꯨꯡꯗꯨꯗ ꯃꯤꯀꯨꯞ ꯑꯝꯇ ꯂꯦꯞꯄ ꯉꯝꯗꯦ तामो नतोइसिबु कैनो आइदे नतना मी अमबु चाकौने हारगा
तामोने तुमिने लाइसलिसे कइगिनो आइदी इकाइबने सिदोरे ngamsunga moidabada mibu kai da waisa kong ne hairuino mibu kai da waisa kong ne hairuino mibu kai da waisa kong ne hairuino Jinglia Ma. Pai. Ai su paisa se mohana chalan mata ne. Ai sibe ati. Ai chope ati ma. Upai ma tau dana. Paisa se. Ai mohana soi de chalan. Jinglia kadai do nang bo Jinglia nang chali tum kadai do no hai ba Mga siapa kaya no? Karena bukan sih dia Kaya wangi mas ba? Ibu kerja dah pun thak katanya cangkul thak kata Karena betul sih dia semua Acho wani ji kaya target dem yu ba? Magus ni kerja kan ya Hang ponik Jadi ani makai tare ibu Kaya tuai mai kya? Sahung beku mengata deh. Nang labra. Lai ma. Ayeng cakap bengar si sulit silap. Hayang lay da suya po tu bu. Kaidaurage ibungo ungdana mu pham lay dubo nangbu nasangamdrabo Kaisto di ma. Jalino to. Chakre. ha satkre Chakre. Ai khong ga chimda thang ga thokdri ma. Hakchang se chen khai bda mani. Chalo chala nam ga ju khali ma. aduna tanadi imai sagi upai laiti Jumle. Adugo pesa lauri be ma da.
ꯅꯪꯒꯨꯝꯃꯤꯅꯤ 이마두기 ꯃꯐꯝꯗ ꯑꯩꯅ ꯃꯤꯅꯝꯕꯤꯔꯝꯕꯗꯣ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯏꯃꯥ ꯌꯥꯝ ꯅꯤꯡꯉꯝꯗꯦ ꯑꯍꯟꯅꯤ ꯍꯥꯏꯕ ꯃꯥꯁꯨ ꯑꯩꯈꯣꯏꯗꯧꯅ ꯂꯩꯖ ꯑꯣꯏꯔꯝꯂꯕꯗꯤ ꯀꯝꯗꯧꯕ ꯈꯪꯗ꯭ꯔꯦ ꯏꯃꯥ ꯍꯥꯏꯐꯝ ꯈꯪꯗꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯏꯃꯥ ꯍꯛꯆꯥꯡꯁꯦ ꯌꯥꯝ ꯇꯣꯛꯊꯔꯦ 수저다 ꯉꯥꯏꯈꯣꯅꯦ ꯀꯩ ꯍꯥꯏꯒꯦ ꯏꯆꯦꯃ ꯍꯟꯗꯛꯇꯤ ꯅꯪꯗꯤ ꯆꯥꯛꯀꯧꯅꯤ ꯍꯥꯏꯕ꯭ꯔꯣ ꯍꯣꯏ ꯏꯆꯦꯃ ꯀꯅꯥꯅꯣꯅꯦ ꯅꯪꯒꯤ ꯅꯕꯨꯡ ꯑꯋꯥꯏꯕꯗꯨꯕꯣ ꯑꯩꯒ ꯀꯣꯂꯦꯖ ꯇꯝꯃꯤꯟꯅꯔꯛꯄ ꯇꯥꯃꯣ ꯑꯁꯣꯛꯀꯤ ꯃꯃꯥꯟꯅꯕꯅꯦ ꯑꯩꯕꯨꯁꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯌꯦ ꯑꯩꯗꯤ ꯅꯪꯁꯦ ꯆꯥꯛꯀꯧꯕ ꯆꯠꯅꯤꯡꯃꯟꯈꯤꯗꯅ ꯃꯤ ꯀꯣꯏꯊꯤ ꯊꯤꯔꯤꯕ꯭ꯔꯥꯅ ꯈꯜꯂꯨꯔꯦ ꯑꯩꯗꯤ ꯑꯗꯣ ꯗꯈꯤꯅꯥꯗꯤ ꯀꯔꯤ ꯇꯧꯔꯛꯅꯤ ꯍꯥꯏꯒꯦ ꯑꯩꯒꯤꯗꯤ ꯗꯗꯥꯅ ꯇꯣꯡꯂꯤꯕ ꯒꯥꯔꯤꯗꯣ ꯆꯠꯅꯗ꯭ꯔꯦ ꯍꯥꯏꯗꯅ ꯀꯥꯔ ꯑꯅꯧꯕ ꯑꯣꯏꯅ ꯍꯥꯞꯄꯛꯑꯅꯤ ꯍꯥꯏ ꯑꯗꯨꯒ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯅꯦꯛꯂꯦꯁꯇꯣ ꯆꯠꯅꯗ꯭ꯔꯦ ꯍꯥꯏꯔꯨꯕꯗꯒꯤ ꯑꯩꯒꯤ ꯑꯅꯧꯕ ꯅꯦꯛꯂꯦꯁ ꯑꯃ ꯁꯥꯔꯦꯁꯨ ꯍꯥꯏꯔꯛꯏ ꯏꯆꯦꯃ ꯑꯩꯒꯤꯗꯤ ꯇꯥꯃꯣꯅ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯍꯟꯗꯤꯌꯦ ꯋꯥꯠꯂꯤꯕ ꯍꯥꯏꯕꯕꯨ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯂꯥꯛꯄ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯕꯨ ꯑꯩꯕꯨ ꯀꯧꯕꯤꯅꯕ ꯂꯩꯔꯝꯗꯕꯁꯤꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯐꯪꯂꯦ ꯏꯆꯦꯃ ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯀꯥ ꯍꯦꯟꯕ ꯄꯣꯠ ꯑꯔꯪ ꯑꯔꯥꯛꯁꯦ ꯀꯌꯥ ꯃꯤꯇꯥꯔꯛꯇꯦ ꯑꯗꯨꯒ ꯊꯃꯣꯏꯅꯕꯨ ꯄꯦꯟꯊꯣꯛꯄ ꯉꯝꯂꯕꯗꯤ ꯁꯪꯁꯥꯔꯁꯤꯗ ꯅꯤꯡꯕ ꯊꯨꯡꯗꯕ ꯄꯦꯟꯗꯕ ꯍꯥꯏꯕꯗꯣ ꯑꯝꯇ ꯂꯩꯇꯕꯅꯤ ꯑꯩ ꯏꯃꯨꯡꯗ ꯀꯣꯜꯂꯤꯛ ꯈꯔ ꯂꯣꯏꯁꯜꯂꯨꯈꯤꯒꯦ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕꯣ? ꯂꯣꯏꯔꯦ. ꯁꯦ, ꯏꯃꯥꯅ ꯋꯥꯏꯕ. ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯁꯅꯥ ꯑꯃꯨꯛ ꯋꯥꯏꯔꯣꯏꯕꯣ? ꯑꯩꯒꯤ ꯑꯔꯩꯕ ꯈꯔꯁꯦ ꯑꯗꯨꯝ ꯁꯤꯔ ꯆꯠꯄ ꯌꯥꯔꯕꯗꯨꯕꯣ. ꯑꯩꯒꯤꯁꯦ ꯑꯀꯦ ꯑꯃꯧ ꯍꯤꯗꯥꯟꯅꯕ ꯆꯠꯄ ꯅꯠꯇꯤꯌꯦ. 이분은 ꯆꯥꯛ ꯀꯧꯕꯤꯕ ꯑꯗꯨꯒꯤ ꯆꯥꯛ ꯆꯥꯕ ꯆꯠꯇꯣꯏꯕ. ꯁꯦ, ꯄꯥꯏꯁꯜꯂꯨꯁꯦ. ꯊꯕꯛ ꯑꯇꯩ ꯆꯠꯇꯕꯁꯨ ꯂꯩꯍꯧꯔꯤ. ꯂꯣꯏꯁꯜꯂꯝꯃꯣ. ꯅꯨꯄꯤꯁꯤꯡ ꯑꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯏꯀꯣ. ꯍꯔꯥꯎꯗꯗꯤ ꯀꯩꯅꯣ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯂꯥꯛꯄ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯄ ꯐꯪꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯤ. ꯑꯗꯣ ꯅꯪ ꯅꯥꯌꯧꯗꯤ ꯌꯥꯝ ꯐꯖꯅꯤ. ꯆꯤꯡꯂꯦꯟꯁꯦ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯕꯨꯛꯁꯪꯗꯤ ꯌꯥꯝ ꯆꯥꯎꯕꯅꯤ. ꯅꯪꯁꯨ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯤ. ꯑꯗꯣ ꯅꯪꯒꯤ ꯗ꯭ꯔꯥꯏꯚꯔꯗꯨꯗꯤ ꯑꯣꯏꯖꯒꯦꯗꯅ. ꯑꯁ ꯑꯣꯏꯕꯤꯅꯨ ꯀꯩꯁꯨ ꯑꯩꯒꯤ ꯗ꯭ꯔꯥꯏꯚꯔ ꯌꯥꯝ ꯂꯩꯖꯩ. ꯅꯪꯕꯨ ꯀꯩꯀꯩ ꯂꯩꯔꯛꯀꯦ? ꯃꯤ ꯃꯃꯥꯡꯗ ꯆꯣꯛꯄꯅꯤꯀꯣ. ꯌꯨꯕꯤꯁꯨ ꯂꯩꯔꯦ, ꯂꯐꯣꯏꯁꯨ ꯂꯩꯔꯦ, ꯒꯨꯂꯥꯁꯨ ꯂꯩꯔꯦ, ꯁꯦꯝꯁꯨ ꯂꯩꯔꯦ, ꯕꯔꯐꯤꯁꯨ ꯂꯩꯔꯦ, ꯖꯤꯂꯤꯕꯤꯁꯨ ꯂꯩꯔꯦ. ꯂꯣꯏ ꯂꯩꯔꯦ. ꯆꯣꯞꯇꯅꯕ ꯄꯨꯑꯣꯕꯀꯣ. ꯍꯣꯏ. 이병헌 마디 잘라로예. 그러게. 타모이 매양기 쌀 통가 레허니. 아스. 닝원 작업이 여기서 나가 그 매양 쌀 통는 거 따라내고. 보이네. 아이코는 거 보여도 따야 돼. 너 아이로 시루 야라 봐. 아, 로션으로 같으나 탱하니 봐. 돈 남대서.
ꯅꯪꯗꯤ ꯑꯩ ꯑꯉꯥꯡꯁꯤꯒꯤ ꯗꯈꯤꯅꯥꯗꯣ ꯂꯩꯔꯨꯗ꯭ꯔꯤꯌꯦ ꯑꯗꯨꯝꯇ ꯂꯩꯍꯧꯔꯨꯒꯦ ꯇꯧꯅꯤ ꯁꯦ ꯆꯥꯛꯇꯣ ꯊꯥꯒꯠꯄꯤꯔꯝꯃꯨꯀꯣ ꯏꯃꯥ ꯄꯥꯛꯀꯨꯏ ꯀꯨꯏꯔꯛꯀꯅꯨꯀꯣ ꯑꯩ ꯏꯃꯥ ꯀꯨꯏꯔꯣꯏ ꯆꯥꯛꯇꯣ ꯊꯥꯒꯠꯄꯤꯔꯝꯃꯣ ꯇꯥꯃꯣ ꯆꯪꯉꯨꯈꯤꯁꯤꯗꯅ ꯑꯩ ꯆꯪꯉꯔꯣꯏ ꯑꯩ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯝꯃꯒꯦ ꯍꯣꯔꯦꯟ ꯐꯣꯟ ꯇꯧꯔꯛꯑꯣ ꯀꯩꯒꯨꯝꯕ ꯑꯝ ꯇꯪꯖꯒꯦꯕ ꯀꯔꯤ ꯑꯣꯏꯕꯤꯔꯕ ꯋꯥꯏꯈꯣꯡꯒꯤ ꯆꯤꯡꯂꯦꯟ ꯍꯣꯏ ꯌꯨꯝꯁꯤꯕꯨ ꯑꯣ ꯑꯥꯗꯒ ꯂꯩꯕ ꯊꯣꯡꯒꯥꯜꯁꯦ ꯑꯁꯤ ꯑꯗꯨꯝ ꯆꯪꯕꯤꯌꯣ ꯁꯤꯁꯤ ꯑꯍꯥꯟꯕꯒꯤꯁꯦ ꯑꯍꯥꯟꯕꯒꯤꯁꯤ ꯊꯦꯡꯛ ꯌꯨ ꯐꯅꯤ ꯐꯔꯦ ꯁꯦ ꯇꯥꯃꯣꯁꯨ ꯆꯪꯉꯨꯈꯤꯁꯦ ꯍꯩ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇꯕꯨ ꯅꯨꯄꯥꯁꯤꯡ ꯆꯠꯄ ꯍꯧꯅꯕ꯭ꯔꯣ ꯂꯣꯏꯕꯒ ꯐꯣꯟ ꯇꯧꯔꯛꯑꯣ ꯑꯩ ꯂꯧꯕ ꯂꯥꯛꯀꯦ ꯀꯣ ꯍꯣꯏ ꯁꯦ ꯆꯪ ꯏꯃꯥ ꯂꯥꯛꯑꯦ ꯏꯃꯥ ꯂꯥ ꯆꯪꯉꯣ ꯂꯥ ꯅꯨꯡꯉꯥꯏꯔꯦ ꯏꯃꯥ ꯉꯁꯤꯗꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯃꯥꯒꯤ ꯏꯆꯥ ꯅꯤꯉꯣꯜ 2 ꯁꯨꯔꯦ ꯅꯕꯨꯡꯗꯣ ꯅꯈꯣꯏ ꯑꯅꯤꯒꯤ ꯗꯈꯤꯅꯥ ꯂꯩꯅꯦꯅ ꯕꯖꯥꯔ ꯆꯠꯈꯤꯕꯅꯤ ꯂꯥꯛꯑꯣ ꯅꯐꯤ ꯅꯔꯣꯡꯒ ꯍꯣꯡꯇꯣꯛꯔꯣ ꯂꯥꯛꯑꯣ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯌꯨꯝ ꯆꯪꯉꯒꯅꯦ ꯆꯥꯛ ꯊꯣꯡꯇꯣꯛꯔꯁꯤ ꯂꯥꯛꯑꯣ ꯆꯠꯂꯣ ꯆꯪꯁꯤ ꯂꯥꯛꯑꯣ Nakoy di pera ni ko